ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 60 ꯂꯥꯞꯅ ꯂꯩꯕ ꯆꯤꯡꯌꯥ ꯑꯣꯏꯅ ꯇꯧꯕ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯁꯛꯍꯦꯟꯅ SDO ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠꯇꯨ ꯌꯦꯡꯅ ꯊꯧꯔꯛꯄꯅ ꯂꯥꯞꯇꯛ ꯎꯔꯛꯏ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯅ ꯐꯖꯕꯤ ꯃꯥꯏꯊꯣꯡ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯤꯛꯇꯛ ꯇꯧꯕ ꯆꯨꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯨꯝꯖꯤꯜꯂꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯁꯛꯍꯦꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯈꯖꯤꯛ ꯅꯛꯁꯤꯜꯂꯛꯄꯗ ꯒꯥꯔꯤꯒꯤ ꯃꯤꯔꯔ ꯑꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯊꯗꯨꯅ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗ ꯑꯣꯟꯁꯤꯜꯂꯛꯏ Tasoba, gari amta khamo. Sir, kaido ba yawarage? Lamhangsida gari khamo haisibo. Khamda khamo ni. Chaubadu panthaba tauda garidu sat khami. Sakhen kumthanaba hotnaringay chirakta haujikta mitmangda mamigum leiramba nupidu kadomda chatkibano khanghaudre. Mataw aduda maithong khazik maksinna gariduda amuk karaktuna. Yare, tauro. Ngasi sakhen gi mataw sida chaubadi pungak hek ngakre. Thajasu nupa adugi mawongdu ubada taha changlai. Madu ubada tharona. Bema, kaidaure? Asuk thuna sanga ide. Kem ta lairak trobo nang bo. Nine, ngasi se kaido ba yaurba na khangde. Aikhoi ge kethel masado. Insang yom bika nama ta phamau diye. Adana kem ta lairak tre. Ihe. Adudi tokpa taribra ngasi sibo. Phare. Nang na ngasai soiramba khara se oina yolurage. Natene. Nang na hairi sibu ngasi se kaido ba yauraba jatno. Khangdiye. Tanja aduda parisu taha laktuna. Thaja. Haima, dapariya, sango o, kaido ba yaurage? Tharona marak fat thatuna. Kaino ne ngasi sibo? Athuba ngakta. Ine, aini laise, atai ginate da. Pau matam gina la ine. Kari pau no ne? Nang na tamge hairi sibo? Kaino ne. Akhoi khonda ne SDO ana wamla hore. Hana yudo sindokre haye. Phare, sinsano. Maram sakini. Kaya di yame. Mana khunsidagi thabak hapigani haijillaga sakriba sel mayamdo atai lairi. Namadubu singjugi mapoka amata lehaudraba jala. Ine, aina haifet urakpadadi kubi kharadi uramme. Atai di khangdi. Ado ngasigi bumta laitrobo. Kharabudi laiye. Aduda kona roidaba adugini. Nasanna kaithel da laigi na budi chatlurabane. Adubu ngasi se kaithel amata phamhaudi haine. Kaido ba yauraba jano khangde da. Ngalli bai oramni. Kasudu to paudi tade da. Adubu oiradi phaine. Aduda aidi kari tawraba jano haidana nungsa thirurabane. Ine, kasu tawroida. Ka hena su khanjanbigano. Hoida. Hojikpudi khandre. Paridu thajada onsilaktuna nokfet tawshili. Thaja, aine, akhoi magi singju mayan kari yaragi amta yonggi ko. Aduga horen ine ge manakta ibani oina thilurase. Hoyaye. Adudi ine, ariba makhaido hana yoluro. Aine, akhoi madam da hairogi ge. Hoi. Zaluro. Wase hairaga pari chatke haiduna mamai lek thorakpada tharona muk khamlaklami. Haima, pariya, ngai khone nangbo. Sel se pu khone. Ine, sel do di kona torase. Poto hana laibram ta yongki ge. Asi hairaga paridu khambanangda prap chatkre. Mataw aduda tharodu nokmi tawduna. Tawrisi yengune. Makhong se yangkraba. Thajadu paridagi mityeng khajik thaidoktuna tharoda amuk onsilai. Nene, na Imphalda karam khanda chatoino? Chatti chatningbane. Adubu paisa se
ꯀꯣꯟꯅꯔꯣꯏꯗꯕꯅꯤꯅ ꯄꯥꯡꯊꯣꯛ ꯆꯥꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦꯗꯅ ꯏꯝꯐꯥꯜꯗ ꯅꯦꯅꯦꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯤ ꯂꯧꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯕꯅꯤ ꯃꯥꯅꯁꯨ ꯀꯩꯗꯧꯔꯕꯅꯣ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯂꯩꯅꯤꯡꯉꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯒꯤꯁꯨꯅꯤꯁꯦ ꯑꯃ ꯁꯤꯟꯅꯤꯡꯉꯦ ꯁꯤꯗ ꯁꯨꯝ ꯁꯤꯖꯤꯟꯅꯕꯁꯦ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯕ ꯑꯗꯨꯒꯤꯅꯦ ꯍꯣꯏ ꯍꯣꯏ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯅꯦꯅꯦ ꯌꯥꯔꯅꯤꯗ ꯂꯩꯔꯨꯔꯅꯣ ꯀꯣꯟꯅ ꯄꯩꯁꯥ ꯈꯔ ꯈꯣꯝꯃꯒ ꯑꯣꯏꯅ ꯂꯩꯔꯁꯦ ꯍꯦꯔꯥ ꯌꯥꯝ ꯄꯤꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯅꯍꯥꯃꯨꯛ ꯆꯠꯄꯗꯁꯨ ꯌꯨꯝꯗꯒꯤꯗꯤ ꯅꯤꯡꯁꯤꯡꯉꯒ ꯆꯠꯄꯅꯦ ꯌꯧꯔꯒꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯗꯅ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯀꯥ ꯍꯦꯟꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄꯁꯨ ꯅꯠꯇꯦ ꯈꯔ ꯈꯔꯗꯤ ꯍꯥꯡꯗꯣꯛꯄꯅ ꯐꯠꯇ꯭ꯔꯣ ꯁꯨꯝ ꯈꯨꯝꯃꯒ ꯂꯩꯔꯗꯤ ꯅꯪꯕꯣ ꯅꯤꯅꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤꯗ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯔꯣꯁꯨ ꯃꯃꯧꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯀꯌꯥꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕꯅꯣꯅꯦꯁꯦ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯃꯁꯛꯁꯦ ꯂꯃꯈꯥꯡꯗ ꯅꯝꯗꯅ ꯍꯦꯛ ꯃꯥꯡꯍꯜꯂꯤꯗ ꯏꯅꯤ ꯏꯃꯧꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯍꯦ ꯅꯣꯡꯗꯝꯕ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯕꯨ ꯇꯝꯂꯤꯒꯕ ꯉꯥꯡꯅ ꯉꯥꯡꯅ ꯊꯔꯣ ꯀꯣꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯒ ꯈꯥꯎꯗꯨꯃꯒ ꯌꯥꯟꯗꯨꯅ ꯍꯥꯏ ꯕꯦꯃꯥ ꯅꯤꯅꯦ ꯆꯠꯂꯦꯀꯣ ꯍꯣꯏ ꯅꯤꯅꯦ ꯁꯣꯝꯗ ꯁꯛꯍꯦꯟ ꯃꯥꯒꯤ ꯃꯈꯥ ꯊꯥꯕꯁꯤꯡꯗꯨꯗ ꯊꯕꯛ ꯄꯨꯝꯅꯃꯛꯇꯨ ꯁꯤꯟꯅꯔꯝꯂꯒ ꯈꯨꯟ ꯑꯗꯨꯒꯤ ꯃꯐꯝꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯇꯨꯡꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯂꯥꯞꯇꯛꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯍꯥꯟ ꯃꯥꯅ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯎꯈꯤꯕ ꯃꯃꯥꯏ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟ ꯊꯤꯟꯊꯗꯅ ꯅꯨꯄꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯃꯤꯠꯌꯦꯡ ꯈꯖꯤꯛ ꯑꯣꯜꯂꯤꯉꯩ ꯅꯨꯄꯤꯗꯨꯅ ꯆꯪꯈꯤꯕꯗꯨ ꯎꯍꯧꯗ꯭ꯔꯦ ꯁꯛꯍꯦꯟꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯃꯤꯔꯅꯤ ꯅꯠꯇ꯭ꯔꯒ ꯃꯐꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯖꯥꯠꯂꯣ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯁꯛ ꯐꯥꯎꯕ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯃꯥꯕꯨ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯤꯕ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯇꯪꯈꯥꯏ ꯑꯃꯕꯨ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯈꯨꯝꯂꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤ ꯑꯩꯕꯨ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯨꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯍꯪꯉꯨꯔꯁꯤꯔꯅꯤ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯍꯪꯉꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯐꯣꯟꯒꯤ ꯔꯤꯡꯗꯨꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗꯨ ꯊꯨꯒꯥꯏꯔꯛꯂꯤ ꯁꯛꯍꯦꯟ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯐꯠ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯆꯔꯥꯡ ꯀꯩꯗꯧꯔꯦ ꯇꯥꯃꯣꯆꯣ ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏꯗ ꯏꯆꯟꯗꯤ ꯐꯖꯕꯤꯅꯤ ꯇꯥꯃꯣꯆꯧꯅ ꯁꯨꯝ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯤꯕꯣ ꯀꯩꯁꯨ ꯂꯩꯇꯦꯗ ꯏꯃꯥꯅ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯔꯛꯇꯦꯅ ꯑꯃꯨꯛ ꯇꯧꯔꯒ ꯌꯦꯡꯉꯣꯅ ꯇꯧꯔꯛꯏꯅꯦ ꯁꯛꯍꯦꯟ ꯄꯤꯁꯨꯝꯗꯣ ꯍꯥꯏꯐꯦꯠ ꯁꯨꯛꯇꯨꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥꯗꯤ ꯉꯁꯤꯒꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯦꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟꯗꯤ ꯑꯗꯨꯝ ꯄꯥꯏꯔꯒ ꯂꯩ ꯇꯧꯔꯛꯑꯗꯤ ꯃꯤꯁ ꯀꯣꯜꯁꯨ ꯂꯩꯅꯤ ꯔꯤꯡꯁꯨ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯇꯧꯔꯝꯃꯅꯤ ꯈꯪꯉꯦꯕ ꯑꯁ ꯌꯥꯔꯦꯁꯦ ꯏꯃꯥ ꯂꯩꯔꯗꯤ ꯄꯥꯏꯍꯜꯂꯛꯑꯣꯗꯅ ꯍꯣꯏ ꯉꯥꯟꯊꯣꯏꯗꯨ ꯃꯃꯥꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯛꯏ ꯏꯃꯥ ꯇꯥꯕ꯭ꯔꯣ ꯇꯥꯃꯣꯆꯧꯅ ꯐꯣꯟ ꯄꯥꯏꯔꯛꯑꯣꯌꯦ ꯊꯥꯔꯤꯛꯁꯨ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯦ ꯇꯥꯔꯦ ꯀꯩꯅꯣ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯅ ꯅꯪꯅꯦꯀꯣ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ ꯍꯥꯏꯕꯤꯕ ꯍꯥꯏꯕꯤꯗꯕꯒ ꯂꯥꯏꯔꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨ ꯍꯥꯏꯕ ꯃꯇꯝꯗꯅ ꯈꯨꯂꯣꯛꯄꯤ ꯈꯔ ꯁꯥꯟꯅ ꯅꯥꯎꯔꯤ ꯈꯔ ꯀꯥꯞ
ꯃꯤꯒꯤ ꯈꯣꯡꯃꯥꯡ ꯂꯨꯄꯥꯟꯗ ꯉꯥ ꯈꯔ ꯐꯥ ꯇꯧꯕꯗꯨꯅ ꯀꯩ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯉꯁꯥꯏ ꯇꯥꯃꯣꯆꯧꯗ ꯀꯣꯜ ꯇꯧꯏ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏ ꯃꯁꯤꯗꯤ ꯇꯧꯋꯦ ꯍꯥꯏꯔꯦꯗꯅ ꯇꯧꯕꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯇꯥꯃꯣꯆꯧꯅ ꯀꯣꯜ ꯂꯥꯛꯇꯦ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯏꯕꯨꯡ ꯑꯆꯧꯕ ꯅꯆꯟꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯇꯧꯔꯛꯇꯤꯌꯦ ꯑꯦ ꯑꯩꯗꯤ ꯀꯅꯥꯗ ꯇꯧꯔꯤꯕ ꯕꯦꯃꯥ ꯐꯣꯟꯗꯣ ꯑꯝꯇ ꯄꯨꯔꯛꯑꯣ ꯆꯠꯂꯣ ꯏꯃꯥ ꯌꯦꯡꯒꯦ ꯉꯥꯟꯊꯣꯏꯁꯨ ꯆꯪꯈ꯭ꯔꯦ ꯊꯥꯔꯤꯛ ꯐꯣꯟ ꯑꯗꯨꯗ ꯃꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯋꯥꯗꯣ ꯃꯈꯥ ꯇꯥꯔꯛꯏ 이붕어 나띠네 낭부 마팜도 까마이 떠게 얌나 하이나 싱나 레유고 아이디네 스와이다 아둠 레유 하이베니 낭시나네 핵 야데도 ꯑꯁ ꯏꯃꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯤꯗꯅ ꯆꯠꯄꯗꯒꯤꯅꯤ ꯉꯁꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗꯅ ꯑꯗꯨꯒꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯊꯅ ꯂꯩꯍꯧꯔꯤꯕꯁꯦ ꯑꯗꯨꯅꯅꯦ ꯏꯃꯥ ꯑꯩ ꯃꯐꯝꯁꯤꯒꯤ ꯌꯥꯐꯅꯕ ꯈꯔꯗꯤ ꯇꯧꯔꯝꯒꯦ ꯈꯜꯂꯦ ꯐꯔꯦ 이사기 아빠도 핵 통보 오유 ꯍꯣꯏ ꯏꯃꯥ 야래 탐저러 ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯈ꯭ꯔꯦ ꯉꯥꯟꯊꯣꯏꯗꯨ ꯃꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯊꯥꯔꯤꯛ ꯂꯥꯏꯔꯤꯛꯀꯤ ꯃꯉꯥꯜ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯗꯕ ꯌꯥꯝꯅ ꯆꯝꯖꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯐꯅ ꯍꯩꯇ꯭ꯔꯕꯁꯨ ꯂꯥꯏꯁꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯉꯤ ꯏꯕ ꯄꯥꯕ ꯊꯣꯛꯇꯕꯅ ꯏꯃꯣꯖꯤꯒꯤ ꯃꯇꯦꯡꯅ ꯐꯣꯟꯒꯤ ꯅꯝꯕꯔ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯈꯪꯖꯕ ꯏꯃꯣꯖꯤ ꯑꯃꯃꯝ ꯂꯣꯏꯅ ꯊꯝꯃꯤ ꯊꯥꯔꯤꯛ ꯀꯣꯟꯇꯦꯛ ꯂꯤꯁꯇ ꯆꯪꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯇꯨꯡꯗ ꯍꯩꯃꯥ ꯕꯦꯃꯥ ꯁꯤꯕꯨ ꯀꯅꯥꯅꯣ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯉꯥꯟꯊꯣꯏꯗꯨ ꯐꯣꯟ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ ꯏꯃꯥ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯤꯁꯤꯗꯤ ꯗꯥ ꯖꯦꯝꯁꯅꯦ ꯑꯦ ꯃꯉꯣꯟꯗ ꯑꯣꯏꯔꯦ ꯑꯩꯅ ꯉꯁꯥꯏꯉꯩ ꯇꯧꯔꯤꯁꯤꯗꯤ ꯃꯥꯁꯨ ꯑꯝꯇꯪꯗꯤ ꯄꯥꯏꯔꯛꯄ ꯌꯥꯕꯅꯤ ꯁꯨꯡꯄꯥꯏ ꯍꯦꯛꯇ ꯄꯥꯏꯔꯛꯇꯦꯕ ꯀꯩꯅꯣ ꯗꯥ ꯖꯦꯝꯁꯇꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯅꯦ ꯐꯣꯟ ꯄꯥꯏꯕꯒ ꯁꯪꯉꯣꯏꯀꯣ ꯅꯪꯅ ꯈꯪꯈꯤꯕꯁꯤꯅ ꯈꯪꯉꯤꯅꯤ ꯀꯩꯅꯣ ꯌꯥꯔꯦꯁꯦ ꯖꯦꯝꯁꯀꯤ ꯄꯤꯛꯆꯔꯁꯦ ꯑꯝꯇ ꯁꯤꯟꯇꯣꯛꯑꯣ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯁꯤꯅ ꯅꯪ ꯇꯥꯃꯣꯆꯧꯒꯤ ꯅꯝꯕꯔ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯖꯦꯝꯁꯀꯤꯗꯣ ꯁꯤꯜꯂꯨꯔꯅꯨ ꯅꯪ ꯇꯥꯃꯣꯆꯧꯒꯤꯁꯦ ꯑꯣꯏꯅ ꯁꯤꯟꯇꯣꯛꯑꯁꯤ ꯑꯗꯨꯗꯤ ꯁꯦ ꯑꯄꯥꯝꯕ ꯈꯜꯂꯣꯗꯅ ꯀꯔꯝꯕ ꯁꯤꯟꯁꯦ ꯍꯥꯏꯅꯣ ꯊꯥꯔꯤꯛꯇꯨ ꯃꯈꯨꯠꯇꯨꯅ ꯃꯆꯤꯝꯕꯥꯜꯗ ꯊꯝꯗꯨꯅ ꯏꯃꯣꯖꯤꯁꯤꯡꯗꯨꯗꯒꯤ ꯑꯄꯥꯝꯕ ꯑꯃ ꯀꯟꯅ ꯈꯜꯂꯤ ꯕꯦꯃꯥ ꯂꯩꯔꯦ ꯁꯦ ꯁꯤꯗꯅꯦ ꯃꯤꯆꯤ ꯈꯠꯄ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯣꯏꯅ ꯊꯝꯃꯣ ꯉꯥꯡꯅꯔꯤꯉꯩ ꯑꯗꯨꯗ ꯖꯦꯝꯁꯀꯤ ꯀꯣꯜꯁꯨ ꯂꯥꯛꯂꯤ ꯉꯥꯟꯊꯣꯏꯗꯨ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯇꯨꯅ ꯀꯅꯥꯅꯣꯅꯦ ꯗꯥ ꯖꯦꯝꯁꯅꯦ ꯍꯜꯂꯣ ꯗꯥ ꯖꯦꯝꯁ ꯍꯥꯎ ꯆꯔꯥꯡ ꯏꯃꯥ ꯂꯩꯕ꯭ꯔꯣ ꯍꯣꯏ ꯂꯩꯌꯦ ꯑꯗꯣ ꯗꯥ ꯖꯦꯝꯁ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯒꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯔꯒꯦꯕ ꯅꯣꯏꯅ ꯆꯔꯥꯡꯅ ꯀꯧꯔꯤꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯥꯟꯅꯗꯤ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯆꯦ ꯉꯥꯟꯊꯣꯏꯅ ꯂꯣꯏꯅ ꯀꯧꯅꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯆꯧ ꯅꯕꯥꯅꯤꯅ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯅ ꯆꯔꯥꯡ ꯀꯧꯔꯕꯅꯤꯅ ꯃꯣꯏꯁꯨ ꯆꯦ ꯉꯥꯟꯊꯣꯏꯒ ꯑꯃꯠꯇ ꯀꯧꯈꯤꯗ꯭ꯔꯦ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯀꯣ ꯍꯥꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯊꯤꯕꯩ ꯅꯠꯇꯦꯅꯦ ꯆꯔꯥꯡ ꯀꯧꯔꯤꯗꯣ ꯃꯣꯏꯅ ꯈꯪꯗꯕꯩꯅꯦ ꯃꯤ ꯆꯔꯥꯡ ꯍꯥꯏꯁꯤꯗꯤ ꯐꯖꯈ꯭ꯔꯕ ꯖꯤꯕꯅꯤ ꯀꯩꯅꯣ ꯐꯖꯔꯝꯃꯅꯤ ꯃꯀꯣꯛꯅ ꯏꯆꯥꯎ ꯍꯦꯛ ꯆꯥꯎꯔꯗꯅ ꯍꯦꯝꯂꯦ ꯎꯞꯄ ꯍꯦꯛ ꯃꯥꯟꯈꯩ ꯖꯦꯝꯁꯇꯨ ꯊꯤꯛ ꯅꯣꯛꯇꯨꯅ ꯑꯁ ꯌꯥꯔꯦꯁꯦ ꯑꯩ ꯃꯇꯨꯡꯗ ꯆꯔꯥꯡ ꯁꯨꯡꯀꯧ ꯀꯧꯖꯍꯧꯔꯣꯏꯀꯣ ꯑꯗꯣ ꯏꯃꯥꯅ ꯉꯁꯥꯏ ꯐꯣꯟ ꯇꯧꯔꯝꯕꯗꯣ ꯀꯩ ꯂꯩꯔꯒꯦ ꯑꯩꯗꯣ ꯉꯁꯥꯏ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯐꯣꯟ ꯂꯥꯛꯄꯒ ꯑꯝꯇ ꯇꯥꯍꯧꯗ꯭ꯔꯦꯕ ꯑꯗꯨꯕꯨꯗꯤ ꯃꯊꯛꯇ ꯆꯥꯔꯖ ꯇꯧꯔ ꯊꯝꯃꯝꯕꯅꯦ ꯏꯃꯥꯗꯣ ꯂꯩꯔꯗꯤ ꯑꯝꯇ ꯄꯥꯏꯍꯜꯂꯛꯑꯣꯅꯦ ꯍꯣꯏ ꯏꯃꯥꯕꯨꯗꯤ ꯂꯩꯌꯦ ꯑꯗꯨꯗ ꯀꯩꯁꯨ ꯍꯥꯏꯒꯗꯕꯗꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯃꯣꯖꯤ ꯍꯥꯞꯄꯤꯗꯣ ꯗꯥ ꯖꯦꯝꯁ ꯈꯪꯉꯤꯗꯅ ꯍꯣꯏꯅꯦ ꯑꯗꯨꯗ ꯇꯥꯃꯣꯆꯧ ꯅꯕꯥꯅꯤ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯏꯃꯥꯅ ꯇꯥꯃꯣꯆꯧꯅꯦꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯃꯥꯟꯅꯔꯗꯤ ꯅꯪꯅ ꯈꯔ ꯁꯦꯝꯗꯣꯛꯄꯤꯌꯨꯗꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯣꯏꯗꯅꯕ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯟꯗꯣꯛꯈ꯭ꯔꯦꯗ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯇꯥꯆꯧꯗꯨꯕꯨ ꯃꯐꯝꯗꯨ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯒꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕ꯭ꯔꯣ ꯈꯪꯗꯦꯗ
ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯦ ꯏꯃꯥꯒꯗꯤ ꯀꯩꯀꯩꯅꯣ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯈꯤꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯐꯖꯅ ꯐꯣꯟ ꯇꯧꯔꯛꯑꯒꯦꯀꯣ ꯑꯗꯣ ꯑꯉꯥꯡꯅ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯝꯃꯒꯦ ꯑꯩꯈꯣꯏꯗꯤ ꯉꯥꯎꯁꯤꯟꯅꯕꯒ ꯁꯪꯖꯗꯦ ꯌꯥꯔꯦ ꯊꯝꯃꯣ ꯄꯥꯔꯤꯁꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯟꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯆꯤꯗꯨꯗ ꯂꯦꯞꯇꯨꯅ ꯊꯥꯖ ꯊꯥꯖ ꯇꯥꯔꯦ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖ ꯐꯤ ꯑꯁꯨꯕ ꯈꯔ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯑꯦ ꯅꯪ ꯐꯤ ꯁꯨꯔꯣꯏꯔꯣ ꯁꯨꯔꯤꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯔꯦꯗ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯦ ꯁꯤꯡꯖꯨ ꯃꯌꯥꯟꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯎꯔꯣ ꯑꯗꯨꯒ ꯏꯅꯦꯒꯤ ꯃꯅꯥꯛꯇ ꯊꯤꯜꯂꯨꯅꯕ ꯍꯣꯏ ꯑꯗꯣ ꯗꯥꯄꯥꯔꯤ ꯀꯔꯤ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯣꯕꯤꯒ ꯀꯣꯝꯄ꯭ꯔꯦꯛꯀ ꯊꯝꯕꯧꯁꯤꯒ ꯈꯛꯇꯅꯦ ꯍꯩꯕꯤ ꯃꯅꯥ ꯀꯩꯀꯩꯗꯤ ꯍꯣꯔꯦꯟ ꯍꯥꯞꯄꯤꯔꯒꯦ ꯊꯥꯖꯗꯨ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯖꯔꯛꯇꯨꯅ ꯗꯥꯄꯥꯔꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯍꯦꯟꯃꯟꯈ꯭ꯔꯦ ꯀꯔꯤꯅ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯄꯥꯔꯤꯅ ꯊꯥꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯃꯛꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯈꯥꯛꯇꯅ ꯉꯁꯤ ꯐꯥꯎꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯨꯕꯅ ꯊꯥꯖꯅꯗꯤ ꯏꯆꯝ ꯆꯝꯅ ꯃꯕꯨꯡ ꯑꯃꯒꯨꯝ ꯈꯜꯂꯤ ꯄꯥꯔꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯑꯄꯪꯕꯤ ꯍꯤꯡꯃꯤꯟꯅꯔꯗꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯦ ꯁꯤꯗ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯑꯩꯗꯤ ꯂꯃꯟꯒꯤ ꯈꯜꯂꯒ ꯇꯧꯈꯤꯕ ꯅꯠꯇꯦꯀꯣ ꯍꯌꯦꯡ ꯅꯪꯒꯤ ꯅꯇꯦꯡꯁꯨ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯈꯤꯅꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦꯀꯣ ꯄꯥꯡꯒꯅꯤꯌꯦ ꯗꯥꯄꯥꯔꯤꯅꯗꯤ ꯉꯁꯤ ꯐꯥꯎꯕ ꯏꯕꯨꯡ ꯑꯃꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯍꯣꯠꯅꯕꯤꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯗꯥꯄꯥꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯔ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤꯌꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤꯗꯨ ꯃꯃꯣꯟ ꯇꯧꯖꯩ ꯑꯗꯣ ꯊꯥꯖ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯊꯕꯛꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯐꯪꯕ ꯁꯦꯂꯔꯤꯗꯣ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯐꯕ ꯑꯃ ꯇꯥꯟꯅꯔꯒ ꯅꯪꯒꯤ ꯃꯥꯏꯗꯣ ꯌꯦꯡꯊꯣꯛꯅꯕ ꯇꯧꯁꯤꯀꯣ ꯃꯁꯤꯃꯇꯪ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯍꯣꯏ ꯗꯥꯄꯥꯔꯤꯅ ꯍꯥꯏꯔꯤꯗꯣ ꯅꯆꯪꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯃꯗꯤ ꯌꯦꯡꯉꯔꯣꯏꯒꯦꯅ ꯈꯜꯂꯦ ꯀꯨꯏꯔꯕꯅꯤꯅ ꯀꯥꯟꯅꯔꯔꯣꯏꯗ ꯀꯩꯗꯧꯕꯩ ꯀꯥꯟꯅꯔꯣꯏꯗꯣꯏꯅꯣ ꯃꯗꯨꯒꯤ ꯑꯌꯥꯕꯗꯨꯇꯅꯦ ꯄꯤꯕꯤꯌꯣ ꯃꯈꯥ ꯇꯥꯕꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤꯗ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯄꯥꯔꯤꯗꯨ ꯊꯥꯖꯗ ꯃꯨꯟꯅ ꯌꯦꯡꯖꯔꯛꯇꯨꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯊꯥꯖ ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪꯗꯤ ꯈꯪꯂꯝꯂꯣꯏꯀꯣ ꯊꯥꯖꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯗꯨꯅ ꯀꯣꯝꯄꯥꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯂꯛꯄꯗ ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯉꯝꯕꯗꯨ ꯎꯕꯗ ꯊꯥꯖꯗꯨ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯅ ꯗꯥꯄꯥꯔꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯅ ꯄꯥꯔꯤꯗꯨ ꯂꯀꯛ ꯇꯧꯅ ꯍꯥ ꯀꯩꯕ ꯊꯥꯖ ꯀꯩꯁꯨ ꯇꯧꯗꯦꯗ ꯆꯨꯝꯅ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯕꯅꯤꯗ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ ꯃꯇꯥꯡꯗꯤ ꯆꯥꯗꯦꯍꯦ ꯗꯥꯄꯥꯔꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯁꯦ ꯁꯤꯅꯤꯅꯦ ꯇꯥꯟ ꯀꯥꯏꯕ ꯍꯥꯏꯗꯣ ꯑꯗꯣ ꯗꯥꯄꯥꯔꯤ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡ ꯏꯅꯝꯃꯒꯤ ꯃꯇꯥꯡꯗꯗꯤ ꯇꯥꯟ ꯀꯥꯏꯍꯟꯒꯨꯝꯁꯤꯀꯣ ꯈꯪꯗꯦꯗ ꯑꯗꯨꯁꯨ ꯑꯃꯨꯛ ꯇꯥꯟ ꯀꯥꯏꯗꯅ ꯃꯤꯠꯇꯒꯤ ꯏꯁꯤꯡ ꯇꯥꯔ ꯇꯣꯛꯄ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯏꯁ ꯗꯥꯏꯂꯣꯒꯗꯤ ꯑꯅꯥꯟꯕ ꯌꯥꯝꯅ ꯊꯥꯗꯔꯛꯏꯗ ꯑꯁꯦꯡꯕꯩꯅꯦ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯊꯔꯣꯒꯤ ꯃꯅꯥꯛꯁꯨ ꯌꯧꯔꯦ ꯊꯔꯣꯁꯨ ꯑꯅꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯍꯩꯃꯥ ꯅꯣꯏꯁꯨ ꯂꯥꯛꯑꯦꯗꯅ ꯍꯣꯏꯅꯤꯅꯦ ꯄꯥꯔꯤ ꯅꯪꯒꯤꯗꯨꯕꯨ ꯂꯩꯔꯝꯕ꯭ꯔꯥꯅꯦ ꯍꯣꯏꯅꯦ ꯌꯥꯝꯅꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯈꯔ ꯂꯩꯔꯝꯃꯦꯅ ꯄꯨꯔ ꯍꯦꯛꯇ ꯂꯥꯛꯑꯝꯅꯦ ꯐꯔꯦ ꯑꯗꯨꯕꯨ ꯂꯩꯔꯗꯤ ꯑꯗꯣ ꯅꯃꯥꯅ ꯄꯩꯁꯥꯕꯨ ꯀꯌꯥ ꯍꯥꯏꯔꯛꯀꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯔꯣ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯒꯤ 100 ꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯛꯏ
ine yarni yamba sunata wasida yade yam gera yamoy gera noise la loli bani ai su yoli bani chap mane se loksillo ine matung doina logjarage asigide paisa da option biro yaradane nangbo namana mu sai bidana to orani as ine gi watajidi aidumi kaishaleda kaido bagi ikai duino ang haubasidi phare nangna paisa lo yadrabani na singju se oina khara hek pugro yarese inine am nuai tradi sida oina thajai wani khar chaminarage nate dapari oina saro aidi ngasi se bokse ithan thangkatle aduna kaya saning basu phaudre ine adu ri yarni aisu saningre kari no ne noipa bema nabung se mathanda chaba nungai da dan tawrini nangsu khara kok hek samina rodana Thazadu pairap tauna. Kai haino khangde ba aina saning de hairi mata Janing ready are get or get. I guess you hide go. Mafam sida hek lakpa numitagi sakhengi khanghaudana honglakliba mawong sida makha thaba officer singdi ngakpana kham thengkre mayamdugi marakta amuka hena kok sari badi magi driver chawbani matawodu ubada mayamdu chibon ngangna rai Ta chawa I khoi sar shibu kai do yar jana nahan kai tau do ba mawo mai do shiwa mafam sida mapani ban thokpa daga soidana la tinga unaba yar jala natraga mana bam jonu bi thengna jalo nupa amana amuk wado tap oklaktuna chul hai tumin phom da paina pham sida kai dinu pi no hoi ne chummi ne ai khana pham sida lai re she noin mangai taw ni de suram mane adu bu nong mata lambi sida lai sha bi di la da na hanu bi mo chat pu di wani adu ni ne inaus nei ha mana ko se sari se adu ta chawa shumana shumna to kuna de chum moi bo yum da ba bi na patro adu su chum adu bu ai manakta khara kupna senaraga kari leibage haibado hana amukta yengthok lokige aduga paudo konna pirasi adune ngarang su konsidagi nupa amana esdi unage na lakba fo ai khoi shar hoksang amda na leire nongni ni leire una biru haijin grabane nang di kari ge haijin liba ibo nang ama ai khoi shar ga taradi nafam tatpa soidre as kai deno da hega tat ya bro mana sumaina summa chimsi da ungrega kamai ori sana ya dun hoida adu bodi masu angau bodi natte dana kana na khangni ai khoina panghan na khanjan ba oiram basu madum dadi tawrula unuko adum unahal adu da khanga da bane bagi mawungsi Pariga thazagana chaning de haibagi matangda marai kanna tawnaringai chairaktani tarubina makhutta baltin ama pairaga maya ihi higatuna kaurakhiba adu thaja taye hisabe asai khe aina phone tawbaga sungpai pairakte ne karaidagi phone di ekhoin dom chana ngasai dagi film yeng leraga phone la ega haida kai film no khangde mathantane nok tana yam kaning yang hori aduda aisu phone do logi hangam draba adugini adu kai haige nang phone toribo kai slaite da tangdi singsu yamna pamjaba da chasla o haige tawgane inegi singsu se phajana di tongamni ibani na nungti gi chaba dane paisa lo haibasu yade hayeng dagi di paisa dum thadarani ko ine natradi chabai kairak toreba thida angau bisdi kaido bagi ikai duino noina sababu kayam saratana chaw isa singda sababu kari gi paisa no ine paisa ga amta lojoroi ko ine paisa na leiraga chabagi tongan ba mahaw amasu leibane adu amu gengningak iba thazadu mamai khazik leithoraktuna tarubidu ngasaidagi wangangda tumin phamliba parida muk onsilaktuna
Kaino dapari sing asidi waga ngangdena yumda insang morok ka sarakpro ha dapari Morok pudi shadeda. Shakta nuksida mi ma yawba. Aduda wa ningdrab. Adugine. e kanano haisibo aingondaro Chal hai. Nonda dina teko. o adu oragana thajadaro Ai khangde. Masada hango. Kaino noeni na tawrisibo paina danaga leiradana thaja dapari na harisibu kaino ba Kaisu nate ba angawgo sibo. thaja kaino habane Adubura aikoine na singsu saw haiba. Aduda aina ngasidi pukse ithan thangkale. Kaya zaningde dapari na thanta saw haibagine pairise. is adugi oira dapari nangsu nupana tagum yam paktiko chaningdaba mato osano adui saru ibani oina chathokse adugi bu saurini kaina chalo hai Shawbagi wabadi nateda. Aduda magi kai dado. Yam nuksidaba. Tharodu nokfet tawna wadu tapok lai Yare yare. Noigi maraido ko na tongnaro. Ine taba ware ko. Tarubia se singsu se lauru lao. hoine thaja nang charoi ba Sara roige asengbagi. Ai pukse yam nungaite ba. Aduna noy adum saro. fare adudi dapari ibani charase Nangi da wuto labo. kaino hojik totlidubu uhaudrabo paridu tarubagi manakta changsinduna singjudu chaba hawi aduga pisungdo khajik sukna Ai. Morok side. kaino aidi sadena Ine. Ising yawribo. As. Yadriye side. Oh. Yauri. Nate ne. Aibu morok yamna thakidadai ne. Kamai tawrino. Morok mache ka yaukhrajalo. khangdiye aisu phajana tot khibane thaja manakta leiriba chini kauta adu lamduna pari da piraklami Tapariya se sini se khara sasalo. Aina morok sara asuna sini se thambane. paridu thajadagi chini do lauduna khara chasilaba tungda Hayeng gidine. Singju si tor bidolan bayadre. As. dapari nabuk phataba khanganu ko mana phajana yengagadi chadraga aingondaga tainaradana thaja aina hojik totpado nangsu hori natra Uhawi kaino. Nang nasunatana. aduneba As. Kaino khusa am dawe wane. Sumai sadam ni wana han khede. Ine gi sibu umuro ka hapro. Hapte da. yare dapari yam haininga aina si phau laude aduga umoro hapra kaina nupana tadawna Madi morok kaya sadabane. Aduna sabo oiramgani. Aina morok hapada. Khara henjeng khrabra khangdreda. henjilasu ine aibu kemta sade wane Pariya. Nangbu sabado khara pharabo. Ine. Kharabadi fare. Pukti cha iye. tanja aduda parigi mama binasu taha laktuna Kay dauri nang dia. Namay na mi kay susugal iduna. Kasu daw deda. Salo yumda. Nang katanaga da bawa ama layre. Kay wano. Satta salo ne. Yum yauraga adum khangani. Isea. Singsu da. Lupa kundangi biro. Hoy. binadu thajada pairap yengduna wada makhatara Haza. Nang sunanegi singsu yombase. Yaurabo. Idomsa yaudeda. Ninegi singsu mayanse thenbalakwane. Oo. Yauradi. Laisabi na migi mamangda. Hazade haige tawbanida. tharona amuk wada marak thattuna Yaudeda. Madi singsu yonba yaubaga sangjaba nate. Mathau yamna sinjabani. Aina kaurambadada amta puthoro na thohalakpani. binasu wa makha taramda singju du pairaduna
Ibungo, laon ni nang bo. Ngai ra bane. Akon ahan kemta he khangde da ko nang se. Hoi ima, lagi ke doroge. Ima chalamu. Yam thuna la uko. Ai ne, mi gi mamang sida wa yam na ngang ning de. Pariya, salo. Nama gi se khara thuba mali. Ha na amta hangu ko. Hoi ne. Adu di torobe. Ai mu chalu ki ko. Thaja, ai chale ko. Hoi. Ine, haujiki dapari hoigi mamagi wangangdo. Manungda kainom leba mandro. Aidi yam hainadebo. Ai su khalli bane. Thaja, hayeng khaine dapari ga pundana ba tawrase. Moi mamagi wangangdo ai khitang nungaite. Noi daga dapari na la asune pakna changhaluranu. Kaino, mi na laaga, ako'y nahita talo ba ya bro? Khangdre dai bema. Ai su ne, si tholak kanina. Sangda na ba phana kana di hotna bane. Adubu mana. Nene na hek talak pasida. Nungsiroi haiba sungamde tawrise. Adubu, binagi nga sige wangang se, maraw yam na lay. Nahan kay di, asigum na amuk tangang da bane. Hare se, nabari susango. Aduga, pido, sajaruro. Ado nine, horen kay hensang thonga mo hay no. Hangam leho bane. Adu hekta thongjilo, imaw sidi. Hoi. Asumna aniduna changkiba adu sakhenna angamba dudagi kumtharakpada haifet uhauraduna mabukningda asumna khalli. Manida. Kaino ne. Miyun sina asukana chongi sina. Nati. Aibo ngawra ba haidro ne. Nushiba haibadabu shumaina mi khoti molone tawba sala. Nati. Shumana ne tawba nadi yara. Athubada magi mai makhong thi dokta bayati. Athubada magi mai makhong thi dokta bayati. Asumna wakhalama da luplingai chawbana achikpa du thugarakduna. Sir, warawi badiyade. Nasidi sar infam na kayo makradang hangjage. Masita sar na lana lawigano ko. Sakhen chawbada mamaidu khazik laishinduna. Ta chawba, kay lerage. Jingna direct taibiyo. Chawba lat tawna wada makhatara'i. Sir, aikoina mafam sida lerek libasi. Chawrakna numit kunni di haira amane. Adubu sir, sargi maithongda mahausaga manadaba ahongba khara uba fange. Yaragadi sir, sargi thamoida leriba awabado aikoidasu khara share tawragadi sargi nungaitaba awaba khara do oribasu kokani khanje. Masida sir, kari kaiba leibage. Warubi badi yade ko. Hairakliba wadu tabada sakhen noklingdaba minok ama tamduna. Tasawuna khalido yam chume. Adubu tashengna aina afam sida hek lakpa numit sidagi ngasi fawbada isada charangnaba nungai fam mai khang dawdona tawe. Aisune ithanda toina hangjariba pahum phangdraba wahangne. Adu sir, kari thenaba yarba jana. Natraga yumda baw pibana phadro. Piro sida. Kashuleba case nate. Ai wari si taraga tasaw su soidra nokani. Sir, kari oi duino. Ai di taning mana yadrebo. Sonda bakhanirba mayam siga. San iradai na haidrok pasite. Kari wabu origa ba. Kashuleba nate da. Nahan kunsida ahan malak kunumita tasaw da aina garim da khamo hakibado. Tasaw ningsingi banadro. Hoi, ningsingi. Numituda sargi maithongda ahongba madi legibane. Numituda aina nupi macha ama uki. Adubu gari dagi aina kumthana buhundaringaida kathomna changkhibno khangudra. Natte adubu sir, midi miniko. Jingya ga oire. Moigi hello ga do mu oiramdana. Sir, aidi yumda baw piraga aja boja tawhan sida lay. Mado hello nate. Anira ahumlak sure aiga thengna khiba. Adubu masakdi fajana udri. Masida
ꯋꯥꯈꯜꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯔꯥꯡꯅꯍꯜꯂꯦ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯁꯥꯔ ꯂꯥꯏꯇꯤꯟ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯅꯍꯥ ꯑꯍꯟ ꯈꯥꯏꯗꯕꯅꯤꯀꯣ ꯃꯇꯧ ꯑꯗꯨꯗ ꯁꯛꯍꯦꯟ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯆꯧꯕ ꯑꯍꯜꯁꯨ ꯐꯖꯅ ꯑꯣꯏꯔꯦ ꯅꯨꯄꯥ ꯃꯥꯟꯗ ꯇꯧꯅꯨꯗ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯌꯥꯝꯕꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯗꯨꯕꯨ ꯁꯥꯔ ꯅꯨꯄꯤꯗꯨꯅ ꯆꯪꯈꯤꯕ ꯃꯐꯝꯗꯨꯗꯤ ꯈꯪꯍꯧꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗ ꯆꯪꯈꯤꯕ ꯃꯐꯝꯗꯨꯕꯨꯗꯤ ꯍꯥꯏꯐꯦꯠ ꯈꯪꯍꯧꯋꯦ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯔꯒꯤ ꯑꯋꯥꯕꯗꯣ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯥꯎꯅꯕ ꯑꯩ ꯅꯨꯄꯤꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯒꯦ ꯇꯧꯕꯇꯕꯨ ꯅꯨꯄꯤꯗꯨꯒꯤ ꯁꯑꯣꯡ ꯁꯥꯋꯟ ꯍꯥꯏꯐꯦꯠꯇꯪ ꯈꯪꯗ꯭ꯔꯒꯗꯤ ꯈꯔꯗꯤ ꯋꯥꯅ ꯊꯣꯛꯀꯅꯤ ꯅꯨꯄꯤꯗꯨꯒꯤ ꯁꯕꯥꯟ ꯍꯥꯏꯔꯒꯗꯤ ꯃꯁꯥꯗꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯐꯤ ꯃꯆꯥ ꯑꯃꯅ ꯑꯗꯨꯝ ꯌꯦꯠꯄꯅꯤ ꯑꯗꯨꯒ ꯃꯁꯝꯗꯨꯅ ꯈꯣꯡ ꯃꯄꯥ ꯌꯧꯔꯞ ꯁꯥꯡꯕꯅꯤ ꯁꯤ ꯃꯉꯥꯏꯔꯦ ꯑꯩꯅ ꯃꯥꯒꯤ ꯁꯕꯥꯟ ꯈꯪꯍꯧꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣꯅꯦ ꯁꯥꯔ ꯁꯥꯔꯅ ꯇꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯚꯥꯞ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯇꯥꯆꯧꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯇꯩ ꯅꯠꯇꯦꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯏ ꯍꯥꯟꯅ ꯌꯦꯡꯉꯒ ꯍꯥꯏꯅꯕ ꯉꯥꯛꯇꯅꯤ ꯊꯃꯣꯏꯗ ꯂꯥꯛꯄ ꯍꯥꯏꯗꯨꯅ ꯀꯣꯟꯅ ꯐꯥꯎꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯥꯔꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯉꯛꯑꯦ ꯃꯃꯥꯏꯁꯨ ꯐꯖꯅ ꯎꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯥꯔꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯎꯔꯨꯔꯤꯕꯅꯣ ꯇꯥꯆꯧꯕ ꯑꯩ ꯀꯩ ꯍꯥꯏꯒꯗꯧꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯩ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯦ ꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯔꯥ ꯆꯥꯎꯕ ꯁꯛꯍꯦꯟꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯗ ꯃꯊꯥ ꯍꯥꯏꯐꯦꯠ ꯁꯥꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯁꯛꯍꯦꯟꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛ ꯃꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯒꯦ ꯂꯦꯞꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯃꯥꯡꯒꯣꯜ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯕꯤꯅꯥ ꯊꯣꯔꯛꯇꯨꯅ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯛ ꯐꯖꯕ ꯏꯆꯥꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯦꯗ ꯀꯗꯥꯏ ꯅꯪꯅ ꯉꯁꯥꯏ ꯄꯨꯈꯤꯕ ꯑꯦꯟꯁꯥꯡꯗꯨꯒꯤ ꯄꯩꯁꯥꯗꯤ ꯄꯤꯔꯛꯄ꯭ꯔꯣ ꯄꯤꯔꯛꯑꯝꯃꯣꯏꯅꯦ ꯅꯪꯁꯤꯕꯨ ꯀꯃꯥꯏ ꯇꯧꯅꯤ ꯃꯤꯒꯤꯗꯃꯛ ꯄꯣꯛꯂꯛꯄ ꯃꯆꯥꯔꯣ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯤꯇꯁꯨ ꯏꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕꯣ ꯅꯪꯕꯣ ꯏꯃꯥ ꯑꯔꯨꯕ ꯋꯥ ꯍꯥꯏꯗꯣꯛꯑꯗꯨꯔꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯤꯅ ꯍꯥꯏꯔꯤꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯦꯛꯇ ꯇꯧꯊꯣꯔꯛꯑꯦꯕꯁꯦ ꯏꯃꯥ ꯑꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯃꯤ ꯏꯅꯦ ꯊꯔꯣꯅ ꯍꯦꯟꯖꯥꯡ ꯂꯩꯕꯗ ꯅꯣꯡꯃꯗ ꯄꯩꯁꯥ ꯄꯤꯗꯅ ꯇꯣꯛꯈꯤꯕ ꯌꯥꯎꯔꯕꯕ ꯑꯣ ꯄꯤꯔꯛꯏꯗꯣ ꯄꯣꯠꯇꯨꯒ ꯆꯥꯟꯅꯗꯕ ꯅꯪꯅ ꯍꯦꯛ ꯄꯨꯈꯤꯕꯗ ꯂꯥꯛꯊꯨꯔꯒ ꯂꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯒꯤ ꯑꯦꯟꯖꯥꯡꯒ ꯁꯨꯡꯄꯨ ꯄꯨꯕꯤꯒꯅꯨ ꯌꯥꯔꯦ ꯏꯃꯥ ꯑꯗꯨꯒꯅꯦ ꯏꯅꯦ ꯊꯔꯣꯒ ꯊꯥꯖꯒꯗ ꯏꯃꯥꯅ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯝ ꯂꯥꯜꯂꯤꯀꯣ ꯃꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯝꯖꯕꯅꯤ ꯏꯃꯥꯅ ꯈꯜꯂꯤꯗꯣ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯛꯄꯤꯌꯨ ꯏꯆꯥꯗꯤ ꯆꯥꯎꯔ ꯁꯥꯡꯉꯛꯑꯕꯅꯤꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯅꯆꯤꯟꯒꯁꯦ ꯍꯪꯀꯠꯅ ꯈꯨꯝꯃꯛꯑꯕꯅꯤꯅꯦ ꯑꯩꯅꯅꯦ ꯁꯥꯎꯔꯛꯑꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪꯅ ꯃꯣꯏꯒꯤ ꯃꯤꯆꯪ ꯑꯁꯨꯛ ꯌꯥꯝꯅ ꯆꯪꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯊꯨꯅ ꯈꯪꯍꯜꯂꯣ ꯀꯔꯤꯒꯨꯝꯕ ꯁꯤꯗ ꯅꯄꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯅꯪꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯕꯤꯅꯥꯗꯨ ꯃꯆꯥꯅ ꯆꯪꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯔꯝ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯃꯁꯤꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯋꯥꯕ ꯃꯆꯥꯁꯤꯕꯣ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯨꯗꯅ ꯊꯕꯛꯁꯦ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒ ꯌꯥꯝꯅ ꯊꯨꯅ ꯂꯨꯍꯣꯡꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏꯒꯤ ꯃꯅꯤ ꯃꯃꯧꯗꯨꯅ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣ ꯃꯍꯧꯁꯥꯒꯨꯝ ꯃꯈꯣꯏꯒꯤ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯁꯤꯡꯖꯨ ꯌꯣꯟꯕ ꯊꯣꯛꯂꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯍꯦꯟꯒ ꯆꯥꯎꯕꯒꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯔꯣꯗꯨ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯀꯅꯥꯅꯣꯅꯦ ꯑꯁꯤꯕꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ ꯃꯁꯛ ꯃꯇꯧꯅꯒ ꯐꯖꯔꯤꯕ ꯋꯥꯡ ꯆꯥꯎꯔꯗꯅ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯈ꯭ꯔꯦ ꯑꯁꯤꯕꯨ SDO ꯑꯅꯧꯕ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨ
ꯑꯣꯏꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯆꯥꯎꯕꯅ ꯏꯅꯦ ꯏꯅꯦꯅ ꯌꯣꯜꯂꯤꯁꯤꯕꯨ ꯁꯤꯡꯖꯨ ꯑꯣꯏꯔꯕꯣ? ꯍꯥ ꯏꯕꯨꯡꯉꯣ ꯃꯥꯅꯤ ꯃꯥꯅꯤ. ꯑꯁ ꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯆꯥꯅꯤꯡꯗꯅ ꯁꯨꯝ ꯊꯣꯛꯂꯛꯄꯅꯦ. ꯇꯥꯟ ꯌꯥꯝ ꯆꯥꯔꯦ. ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯂꯧꯁꯤꯡꯁꯨ ꯄꯥꯟꯅꯗ꯭ꯔꯕꯅꯤꯅ ꯇꯧꯐꯝ ꯈꯪꯗꯗꯅ ꯄꯪꯇꯧ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ. ꯊꯣꯏꯅ ꯀꯥꯟꯅꯔꯨꯕꯒꯤ ꯅꯠꯇꯦꯗ. ꯃꯥꯅꯦ ꯃꯥꯅꯦ, ꯁꯨꯗꯕ ꯌꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯏꯅꯦꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯩ. ꯁꯤꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯈꯜ ꯑꯃꯅꯤ ꯀꯩꯅꯣ. ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯏꯅꯦꯅ ꯐꯪꯍꯜꯂꯤꯁꯦ ꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯕꯅꯤ. ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ. ꯅꯠꯇꯦ, ꯅꯣꯏꯕꯨ ꯁꯤꯗ ꯆꯥꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯄꯨꯗꯣꯏꯔꯣ? ꯆꯥꯎꯕ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯁꯛꯍꯦꯟꯗ ꯐꯂꯞ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯁꯛꯍꯦꯟꯗꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗꯕ ꯃꯈꯩ ꯃꯃꯥꯏꯗꯨ ꯂꯩꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯌꯦꯡꯂꯤ. ꯃꯗꯨ ꯎꯕꯗ ꯆꯥꯎꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯛꯍꯦꯟꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ. ꯁꯥꯔ, ꯁꯤꯡꯖꯨꯁꯦ ꯁꯤꯗ ꯆꯥꯖꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯗ ꯄꯨꯒꯗ꯭ꯔꯣ? ꯇꯥꯆꯧꯕ, 이반이디 시대 좀 싸그러지. ꯑꯗꯨꯒ ꯃꯣꯏꯒꯤꯅ ꯂꯩꯔꯒ ꯄꯨꯈ꯭ꯔꯁꯤ ꯌꯥꯏꯗꯅ. ꯁꯛꯍꯦꯟꯅ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯅꯃꯥꯗ ꯅꯨꯄꯤ ꯑꯗꯨꯕు ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯈꯪꯂꯗꯨꯅ ꯆꯥꯎꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯍꯣꯏ ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯑꯗꯨꯗꯤ ꯏꯅꯦ, ꯁꯤꯡꯖꯨꯗꯣ ꯇꯣꯉꯥꯟꯅ ꯈꯔꯒ ꯌꯣꯝꯕꯤꯔꯣ. ꯍꯣꯏ ꯍꯣꯏ. ꯊꯔꯣꯁꯨ ꯃꯈꯨꯠꯇ ꯆꯦꯔꯪ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯃꯁꯥ ꯇꯔꯨ ꯇꯅꯥꯟꯅ ꯁꯤꯡꯖꯨꯗꯨ ꯇꯣꯠꯄꯤꯕ ꯂꯣꯏꯔꯗꯨꯅ ꯄꯤꯔꯛꯏ. ꯁꯦ ꯏꯕꯨꯡꯉꯣ, ꯏꯅꯦꯅ ꯐꯖꯅ ꯇꯣꯠꯄꯤꯔꯕꯅꯤ. ꯅꯣꯏꯅ ꯍꯪꯒꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯨꯠꯇꯤ ꯁꯣꯛꯇꯕꯅꯤꯀꯣ. ꯏꯅꯦ, ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯦꯀꯣ. ꯁꯤꯡꯖꯨꯗꯤ ꯈꯨꯠꯅ ꯇꯣꯠꯄꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕꯅꯦ. ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ. ꯁꯛꯍꯦꯟꯁꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯆꯥꯎꯕꯅ ꯐꯝꯂꯤꯕ ꯐꯟꯁꯥꯡ ꯑꯗꯨꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯑꯗꯨꯒ ꯁꯤꯡꯖꯨꯗꯨ ꯈꯖꯤꯛ ꯆꯥꯕ ꯍꯧꯋꯤ. ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯨꯛꯂꯕ ꯇꯨꯡꯗ ꯊꯔꯣꯅ ꯋꯥꯔꯤ ꯍꯧꯔꯛꯂꯝꯃꯤ. ꯉꯥꯏꯈꯣꯅꯦ, ꯏꯆꯥꯁꯤꯡꯕꯨ ꯈꯨꯟꯁꯤꯗ ꯑꯅꯧꯕ SDO ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯗꯨ ꯁꯛꯍꯦꯟꯗ ꯑꯣꯟꯁꯤꯜꯂꯤ. ꯏꯍꯦ, ꯏꯅꯦꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ. ꯏꯆꯥꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ, ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯆꯥꯎꯕꯅ ꯋꯥꯗꯣ ꯇꯥꯞ ꯑꯣꯛꯂꯛꯏ. ꯍꯣꯏ ꯏꯅꯦ, SDO ꯃꯁꯥꯃꯛꯅꯤ ꯑꯩꯈꯣꯏ ꯁꯥꯔꯁꯦ. ꯏꯅꯦ, ꯑꯩꯅ ꯊꯥꯠꯄ ꯋꯥꯗꯤ ꯅꯠꯇꯦꯀꯣ. ꯑꯩꯈꯣꯏ ꯁꯥꯔꯁꯤꯅ ꯆꯪꯉꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯤ ꯂꯦꯝꯅꯗꯤ ꯃꯥꯡꯉꯔꯣꯏ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯗ ꯍꯥꯏꯅꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯀꯨꯏꯔꯔꯣꯏ, ꯈꯨꯟꯁꯤꯁꯨ ꯇꯞꯅ ꯇꯞꯅ ꯑꯍꯣꯡꯕ ꯄꯨꯔꯛꯑꯅꯤ. ꯑꯁ ꯇꯥꯆꯧꯕ, ꯌꯥꯔꯦꯗ, ꯊꯥꯒꯠꯃꯟꯈ꯭ꯔꯦ. ꯁꯥꯔ, ꯑꯩꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ. ꯑꯗꯨꯕꯨꯕ. ꯍꯣꯏꯗ, ꯏꯆꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ. ꯏꯅꯦ ꯊꯥꯖꯩ. ꯁꯣꯏꯗꯅ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ. ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯊꯥꯖ ꯇꯔꯨꯕꯤꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯊꯥꯖꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩ. ꯊꯥꯖꯁꯨ ꯁꯛꯍꯦꯟꯅ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯨ ꯎꯕꯗ ꯆꯠꯂꯝꯕꯗꯒꯤ ꯃꯅꯤꯡ ꯈꯖꯤꯛ ꯍꯟꯗꯨꯅ ꯇꯔꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯇꯔꯨꯕꯤ, ꯌꯨꯝꯗ ꯍꯜꯂꯁꯦ. ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯏꯁꯤꯡ ꯁꯣꯛꯎꯁꯦꯅ ꯊꯣꯛꯂꯛꯑꯒ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯕ. ꯁꯦ, ꯍꯜꯂꯁꯦ ꯍꯥꯏꯕꯅꯦ. ꯇꯥꯅꯤꯡꯗꯦꯀꯣ. ꯀꯩꯁꯨ ꯇꯧꯗ꯭ꯔꯒ ꯍꯜꯂꯁꯦꯕꯨ ꯀꯩꯅꯣ? ꯏꯁꯤꯡꯁꯤꯗꯪꯗꯤ ꯁꯣꯛꯈꯤꯁꯤꯗꯅ. ꯌꯥꯔꯦ, ꯀꯣꯟꯅ ꯁꯣꯛꯑꯁꯦ. ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯔꯨꯕꯤꯗꯨ ꯅꯨꯄꯥꯁꯤꯡꯗꯨꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ. ꯑꯥꯗ ꯅꯨꯄꯥ ꯑꯅꯤ ꯁꯤꯡꯖꯨ ꯆꯥꯔꯤꯁꯤꯒꯤꯔꯣ ꯅꯪꯅ ꯆꯠꯄ ꯇꯜꯂꯤ ꯍꯥꯏꯔꯤꯁꯦ? ꯑꯁꯤꯕꯨ ꯀꯅꯥꯅꯣ?
Nangbu asi nupasingse masak khangbra? Khangdehe. Aina sum chatpa tanbagine. Nupi nang aingonda walot kanuda. Asuk yam luna tinaraga adumaina ga tawsilaadi ai saungni he. Tarumbia. Adugi natimi. Asi nupase. Ay yamna hinadeba. Adugine. Kaino nangbu asi nupase thengnarurabo? Thengnarure. Is adudi yam phai kaino. Masaksu adum phajaramdaw mali. Masasu yam nana ui. Achamba midi mande. Asidabu nangna hainadrisina kai haiba. Aiga oiramadi khangadaban. Tarumbia. Nang karan yam nganganu ko. Asengmani aina hairise. Hoiba aisu khangi. Khangadi janga sila o haibane. Thaja thola abanina migi mamangda amuk hanjinbada phajadeba. Adui sharu nangne nupasida hannasu engyengunu. Adu oiradi nupasina yenga asu nangna udredana. Laose isingse prap soklaga jangkrase. Tarumbia. As. Aidi tandi talihi asengba. Yare laohe. Asumna nupi anidu pukri leiriba domda moli lakpadu ubada tharona kauraklame. Bema, Bema, Nine. Kay haige. aduburo, nang nazangkibada, nadom zabinado, laadi. Nine na lauraroigi hayena tamuko. Hoy nine. Sakhendi thazabu yengnaba hotnabada singju chari haibaga kaukre. Mataw aduda chawba sakhengi nakongda chirol tawraklame. Sir, chatnaba tawrasira haibane. Sakhendu hojiktada gyan lakpagum. Ha, tachoba. Kai haibano ai tahodru. Chatnaba tawrasira haibane. Chalase. Sakhendu thaza leibana chatningbadi phawdrabani. Adubu chattaba yadaba oibana tharoda muk onsilaktuna. Adudi ne, akhoi mu yawnu tawrage. Hoi ibungo, marak ta he koi thorao. Hoi ne. Yawro. Asumna sakhen thajada tung hanna yenglaga karigumba ama hainingbagum tande mande tawduna chatkre. Madu ubada tarubi thajada onsilaktuna. Wow, Thaja, asinu pasiro nangni yam hainade harise. Aidi nahan kai khangde nangdi taseng na ngawina. Asuk yamna phajaba nupasidi aidi punsidong phau udri haba. Nangna yam hainadragana aigi oida sembirodana. Adusu yaroine nupadugi mityengdo aingonda yengdeba. Adu Thaja, asinu pasina karigumba nangonda pami nuksi kaina hairakladi yadaba yaroiko. Masakse kupazam tawe haba. Mabuk mapausu yam paramdaw maleba. Nang yadaba yaroiko. Aidi haisiniko. Tarumbia. Yahareba. Manglangda dalan sagapagi thabakse. Tokse. Nang nadi khangdriba. Aigi pibamse. Nang su khangiba natra. Aigi sakse ubada. Ma adum tan khradongne. Adugi wado. Aingonda matung amu hairakanuko. Ai sauni he.